Channel asina mayambu amukkasu hana taramna ukjari. Channel asibu nungsibirabadi wari khak taraga thokpiki. Adom madongi mamal yamlaba kubi sing aduna subscribe amadi notification bell icon adada git launa amuktang nambira. Iningthau nanaina khuya khada punem jarido lakpa yai phare hayu tasi kari ma pau leiba Iningthau aikhoi gi khungang aduga nakna leiba maru oiba thongjaw amakhak ngasi ningkhai rakleda ai khangi lakpa Iningthau khungang gi mioi sing ado sana konung ngasi gi mateng mathok tarido lakpa nangi si yamna phibam sadaba matam amada oire aikhoi gi sana konung ngasi gi sel yamna marang kaina leitre Iningthau thong asina khungang ahum hongna halib thong adu yamna leiriba dudi Iningthau hairiba thong asidi yamna maru oiba thong amakhak adu oiragana khungang gi mioi sing aduna maraina sajarasani duna Iningthau atai kari leiri lakpa wafam asinatana atai karisu thoidokpa leijade Iningthau phare adudi nang lengkiba yarani phagane Iningthau lakpa Iningthau na kari hairakle konungi senpham marang kaidre mateng tawba ngamlaroi hairakle adudi aikhoi karam tawgani aikhoi isana muk sajaba taredana kari di paile karino ne hairisibo Iningthau gi mateng yaudena aikhoi sajaba aikhoi punna angama makhai honaduna tawba taredana oh aikhoi punna adudi lakpa aikhoi na tawgadoriba sibo Baba, adudi aina usingdu honaba tawrage. Ibunga, nangdi angangne, jawba sare phadri. Ima, using adu puraga ai chawba henkalakadoribane. lakpa di aikhoi pumnamakdagi hena kanna sunomida Mahakti mahakna tawba ngamoidaba thabak oirabaso kanadagi sumating nigi khangde kariba thoklagaba asumna lakpana lamjingduna khunja miyam amatta oina amana angamba amana pangthoknaduna amatta oiba khunja singi pangaltana sana konongi mateng amatta yaudana thongjaw adubu saba loisin kirame lakpabu khunja miyamni yaba hena sakhangnaba misak amakhak oiraklam Iningthau ha atai kari pau leiri Praja miyam singa lakpabo thagatnaba leptri. kari gidamak Mahakna lusingduna thongado khunja miyam hupna semjin sajanba loikre. kari gonongi mateng amata yaudana mahakna luchingduna Ahoy Iningthau. tabadabu phana nungairine Miyamna mahakpu lomi singbu punsin mangami haidana miyamgi lomi haidana mingthon kre hairi. oh adudi wanthokna akiba pokhanba mingthonidana Akiba pokhanba. miyamna mahakpu nongmagi hena nungsirakle Iningthau lakpadi mithoi mi hendana hena thoina kanba mahakna mihaurude Iningthau. mapangal mithoi mi henba haibase nirudaba pamludaba mioi singdana hena thungal pamnaiba senapati thanglen takpishida Iningthau khunja miyam singase aikhoi-gidamak kayamuk yamna leple nahak khangba Iningthau
ꯑꯩꯈꯣꯏꯒꯤꯗꯃꯛ ꯈꯨꯟꯖꯥ ꯃꯤꯌꯥꯝꯁꯤꯡ ꯂꯦꯞꯄꯤꯗꯣ ꯀꯅꯥꯗꯕꯨꯅꯣ ꯂꯦꯞꯂꯤꯕ ꯀꯅꯥꯒꯤꯗꯃꯛ ꯏꯅꯤꯡꯊꯧꯒꯤ ꯂꯩꯄꯥꯛ ꯈꯨꯃꯨꯛ ꯂꯩꯀꯣꯜꯒꯤꯗꯃꯛ ꯑꯗꯨꯒ ꯂꯥꯛꯄꯅ ꯃꯤꯌꯥꯝꯅꯁꯨ ꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯤ ꯏꯅꯤꯡꯊꯧ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯗꯒꯤ ꯍꯦꯟꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯅ ꯃꯗꯨ ꯀꯩꯗꯧꯉꯩꯗꯁꯨ ꯍꯥꯏꯖꯕ ꯑꯗꯨꯝ ꯑꯣꯏꯗꯨꯅꯁꯨ ꯅꯍꯥꯛ ꯋꯥꯐꯝ ꯑꯗꯨ ꯍꯦꯛꯇꯣꯛꯄꯗꯤ ꯉꯝꯗ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯏꯅꯤꯡꯊꯧ ꯑꯩ ꯅꯥꯛ ꯑꯁꯤꯗꯒꯤ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯂꯧꯃꯤ ꯑꯃ ꯏꯆꯝ ꯆꯝꯕ ꯂꯧꯃꯤ ꯑꯃ ꯃꯤꯌꯥꯝꯅ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯃꯤꯡ ꯑꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯄꯜꯂꯤꯕ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯀꯔꯤ ꯂꯩꯔꯦ ꯃꯃꯥ? ꯑꯩ ꯋꯥꯗꯕ ꯉꯝꯗꯦ ꯋꯥꯈꯜꯁꯦ. ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯋꯥꯒꯗꯧꯔꯤꯕ ꯅꯪꯗꯤ? ꯅꯤꯡꯊꯧꯒꯤ ꯃꯔꯝꯗ. ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ? ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯎꯠꯂꯤꯕ ꯃꯤꯅꯨꯡꯁꯤ ꯑꯁꯦ ꯏꯈꯦꯠ ꯈꯦꯠꯅꯩ. ꯑꯩ ꯆꯤꯡꯅꯕ ꯂꯩ. ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯕ ꯃꯥꯜꯂꯦ. ꯍꯣꯏ, ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯑꯗꯨꯕꯨ ꯃꯗꯨ ꯑꯩꯗꯤ. ꯏꯃꯥ, ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ? ꯁꯒꯣꯜ ꯊꯣꯡꯕ ꯃꯤ ꯌꯥꯝꯅ ꯂꯥꯛꯑꯦ. ꯇꯨ. ꯑꯣ, ꯍꯧꯖꯤꯛꯀꯤ ꯄꯨꯡꯖꯥ ꯑꯁꯤꯗ ꯀꯔꯤꯕꯨ ꯑꯣꯏꯒꯗꯕ? ꯂꯥꯛꯄ! ꯇꯥꯛꯄꯤꯌꯨ, ꯀꯔꯤ ꯄꯥꯎ ꯂꯩꯔꯦ? ꯏꯅꯤꯡꯊꯧꯅ ꯅꯪꯕꯨ ꯍꯧꯖꯤꯛꯃꯛ ꯂꯥꯛꯅꯕ ꯌꯥꯊꯪ ꯄꯤꯔꯛꯏ. ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗꯕ? ꯑꯍꯣꯏ, ꯍꯧꯖꯤꯛꯃꯛ. ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯋꯥꯔꯣꯜ ꯃꯔꯝ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ. ꯍꯣꯏ ꯍꯣꯏ, ꯑꯩ ꯂꯦꯡꯉꯛꯅꯕ ꯇꯧꯔꯒꯦ. ꯅꯨꯄꯤ, ꯑꯩ ꯆꯠꯀꯦ. ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ ꯅꯃꯥꯅꯆꯥ. ꯊꯣꯡ ꯆꯦꯅ ꯂꯣꯟꯁꯤꯜꯂꯨ. ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨꯀꯣ. ꯆꯠꯀꯅꯤ ꯆꯠꯀꯅꯤ. ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ. ꯏꯅꯤꯡꯊꯧ, ꯂꯥꯛꯄ ꯌꯧꯔꯛꯂꯦ. ꯆꯪꯍꯟꯖꯔꯛꯄ ꯌꯥꯔꯗ꯭ꯔꯥ ꯅꯤꯡꯊꯧ? ꯆꯪꯍꯜꯂꯣ. 이닝ꯊꯧ, ꯅꯅꯥꯏꯅ ꯈꯨꯌꯥꯈꯥꯗ ꯄꯨꯅꯦꯝꯖꯔꯤꯗꯣ. ꯌꯥꯔꯦ ꯌꯥꯔꯦ. 이닝ꯊꯧ, ꯅꯅꯥꯏ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ. ꯂꯥꯛꯄ, ꯅꯛꯁꯤꯜꯂꯣ. ꯐꯒꯅꯤ 이닝ꯊꯧ. ꯅꯅꯥꯏ ꯑꯩ ꯂꯩꯖꯔꯦ. ꯂꯥꯛꯄ, ꯇꯥꯛꯄꯤꯌꯨ 이닝ꯊꯧ. ꯅꯪ ꯑꯩꯕꯨ ꯊꯥꯖꯕ꯭ꯔꯥ? ꯅꯅꯥꯏ ꯑꯩꯒꯤꯗꯤ 이닝ꯊꯧꯅꯤꯗꯣ. ꯃꯗꯨ ꯑꯩꯒꯤ ꯋꯥꯍꯪ ꯅꯠꯇꯦ. ꯍꯣꯏ 이닝ꯊꯧ. ꯅꯅꯥꯏ ꯑꯩ 이닝ꯊꯧꯕꯨ ꯊꯥꯖꯩ. ꯌꯥꯝꯅ ꯐꯩ. 이닝ꯊꯧ, ꯅꯅꯥꯏ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯑꯁꯨꯝ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ? ꯂꯩꯌꯨ. ꯅꯍꯥꯛꯁꯨ ꯇꯥꯎ. ꯂꯥꯛꯄ, ꯇꯥꯛꯄꯤꯌꯨ 이닝ꯊꯧ. ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯏꯊꯪ ꯊꯪꯕꯗ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡ ꯑꯁꯦ ꯃꯁꯤꯗ ꯂꯧꯔꯣꯛ ꯐꯠꯇꯕꯒꯤ ꯑꯋꯥꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤ. ꯅꯅꯥꯏꯁꯨ ꯄꯥꯎ ꯑꯗꯨꯕꯨ ꯇꯥꯖꯔꯦꯗꯣ 이닝ꯊꯧ. ꯍꯌꯦꯡꯃꯛ ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯕꯨ ꯌꯦꯡꯁꯤꯜꯂꯨꯅꯕ ꯈꯣꯡꯁꯥꯜꯂꯨꯒꯗꯕꯅꯤ. 이닝ꯊꯧ, ꯍꯌꯦꯡꯃꯛ. ꯅꯍꯥꯛꯅ ꯁꯣꯠꯊꯔꯕ ꯂꯧꯐꯝꯁꯤꯡ ꯑꯗꯨꯕꯨ ꯅꯧꯅ ꯁꯦꯝꯒꯠꯅꯕ, ꯏꯊꯩ ꯂꯧꯈꯣꯡꯅꯆꯤꯡꯕ ꯃꯇꯤꯛ ꯆꯥꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯔꯨꯒꯗꯕꯅꯤ. 이닝ꯊꯧꯒꯤ ꯌꯥꯊꯪ ꯏꯀꯣꯛꯊꯛꯇ ꯍꯥꯞꯆꯤꯟꯖꯔꯦ. ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯃꯄꯨꯡ ꯐꯥꯅꯅꯕ ꯍꯣꯠꯅꯕꯗ ꯊꯕꯛ ꯃꯁꯤꯡ ꯌꯥꯝꯅ ꯆꯪꯕ ꯌꯥꯏꯗꯣ. ꯊꯕꯛ ꯃꯁꯤꯡ ꯌꯥꯝꯅ? ꯃꯗꯨ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ? 이닝ꯊꯧꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯅꯅꯥꯏ ꯑꯩ ꯍꯤꯛꯇꯣꯛꯆꯔꯣꯏ. ꯌꯥꯝꯅ ꯐꯩ. 이닝ꯊꯧ, ꯅꯅꯥꯏ ꯉꯁꯤ ꯑꯍꯤꯡꯁꯤ ꯍꯌꯦꯡꯒꯤꯗꯃꯛ ꯊꯧꯔꯥꯡꯂꯣꯅꯕ ꯏꯔꯥꯜꯌꯥꯏꯗ ꯈꯣꯡꯁꯥꯟꯖꯔꯨꯕꯗ. ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯆꯠꯂꯣ, ꯈꯣꯡꯍꯥꯏ ꯊꯨꯔꯣ. ꯁꯣꯏꯕ ꯂꯥꯛꯄ ꯌꯥꯗꯕꯅꯤꯀꯣ. ꯊꯥꯒꯠꯆꯔꯤ 이닝ꯊꯧꯕꯨ. ꯅꯅꯥꯏ ꯑꯩ ꯑꯃꯨꯛ ꯍꯜꯂꯣ-ꯍꯥꯏꯖꯔꯦ. ꯌꯥꯔꯦ ꯌꯥꯔꯦ. 이닝ꯊꯧ. ꯍꯥꯏꯌꯨ. ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗꯗꯤ ꯍꯥꯟꯅ ꯂꯧꯎ ꯁꯤꯡꯎꯒꯤ ꯐꯝꯁꯦꯟꯕ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤꯗꯣ. ꯑꯗꯨꯗ ꯐꯝꯅꯥꯏꯕ, ꯑꯩ ꯈꯪ.
ꯑꯗꯨꯗ ꯏꯅꯤꯡꯊꯧ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤ ꯐꯝꯅꯥꯏꯕ ꯂꯥꯞꯅꯕ ꯍꯥꯏꯕꯁꯤꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯎꯠꯊꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯔꯤꯕꯅꯤ ꯂꯥꯛꯄꯕꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯥꯞꯅꯍꯟꯕꯕꯨ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯏꯅꯤꯡꯊꯧ ꯏꯅꯤꯡꯊꯧꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯑꯁꯦ ꯃꯇꯝ ꯈꯔꯒꯤꯗꯃꯛꯅꯤ ꯃꯁꯤ ꯏꯅꯤꯡꯊꯧꯒꯤ ꯏꯍꯣꯡ ꯍꯣꯡꯂꯛꯄ ꯑꯅꯧꯕ ꯂꯝꯆꯠ ꯑꯃꯈꯛꯅꯤ ꯅꯅꯥꯏꯅ ꯈꯟꯖꯩꯗ ꯅꯤꯡꯊꯧꯁꯤꯡꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯔꯨꯕ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯔꯛꯄ ꯃꯊꯧ ꯇꯥꯏ ꯀꯔꯤꯒꯨꯝꯕꯗ ꯏꯅꯤꯡꯊꯧ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯤꯕꯅꯤꯗꯣ ꯐꯝꯅꯥꯏꯕ ꯃꯇꯝꯅ ꯑꯩꯒꯤꯗꯃꯛ ꯁꯣꯏꯗꯅ ꯋꯥꯌꯦꯜꯂꯛꯀꯅꯤ ꯍꯟꯕꯤꯔꯛꯂꯦꯗꯅ ngasi ahin khakini Baba, ichai bungo pabagi naktala Baba, kari thawdok thoklabage. ining thawna aingonda sintha anoba ma pirak ꯀꯗꯥꯏꯗ ꯑꯣꯏꯕꯤꯔꯕꯅꯣ awang nongpoki khulsing asomdani ꯑꯗꯨꯅ ꯑꯃꯨꯛ ꯀꯌꯥꯝ ꯀꯨꯏꯒꯗꯧꯔꯤꯕ tha kharadi changani mafam maduda leiriba khunjasing ado kunungi mateng mathok tare Adudi aisu lakke Baba. isa lakpa yade Karigino, aisu lakkani yaroi Baba. ichai bungo nangi ima se kanagumba mana ngak sian mathok daido Baba, aina ngakani e imabu. isabu asing bagi ngak kadrane Baba, imabu aina soidana ngakani. ꯏꯃꯥ ꯏꯆꯥꯅ ꯅꯪꯕꯨ ꯉꯥꯏꯔꯝꯒꯅꯤ ꯀꯥꯎꯕꯤꯒꯅꯨꯀꯣ goro mana tholakpa khuding aibu namana sagi nakta naksilaklibani kauphade Baba, isa thoiba kari kaplino ne sabo ai kapti he Baba. aduga kari isagi miluda choliba Nungsit yamna sitpagi oiramni he Baba. oh sitliba malangba sina isabu thoina nungsijakraba male ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯃꯨꯛ ꯏꯔꯥꯜ ꯌꯥꯏꯁꯤꯗ ꯍꯜꯋꯥꯏꯕꯤꯔꯛꯎꯀꯣ ai matam punamakta namana sagi nakta soidana halakani Baba, aikhoi numit khuding khut thektuna pagani. pabasu numidang khudingi nakhoibu ningsingduna pagadoribani phare namana cha cheksinna leramuko ai amu khongdoirokhige ꯐꯔꯦ ꯆꯠꯄꯤꯌꯨꯔꯣ ꯃꯄꯨꯅ ꯆꯥꯟꯕꯤꯕ ꯈꯣꯡꯆꯠ ꯑꯃ ꯑꯣꯏꯔꯁꯅꯨ isa se kupna senokko mama ꯊꯦꯡꯈ꯭ꯔꯅꯤ ꯄꯟꯊꯕꯤꯔꯅꯨ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩ ꯄꯟꯊꯨꯡ ꯌꯧꯕ ꯑꯣꯏꯔꯁꯅꯨ ꯐꯝꯅꯥꯏꯕ ꯈꯣꯡꯅꯥꯡ ꯂꯥꯛꯄ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯑꯍꯣꯏ ꯏꯅꯤꯡꯊꯧ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯌꯥꯝꯅ ꯐꯔꯦ ꯏꯅꯤꯡꯊꯧ ꯍꯧꯖꯤꯛꯅ ꯃꯈꯥ ꯀꯔꯤ ꯑꯃꯣ ꯏꯆꯦꯜ ꯊꯣꯏꯕꯤꯕꯨ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯄꯥꯎꯖꯦꯜ ꯄꯤꯔꯨꯆꯣ ꯀꯔꯤ ꯃꯔꯝꯒꯤꯅꯤ ꯍꯥꯏꯍꯟꯖꯧꯒꯦ ꯏꯅꯤꯡꯊꯧ ꯃꯍꯥꯛꯄꯨ ꯐꯤꯁꯥ ꯂꯣꯟꯁꯥ ꯅꯤꯡꯊꯤꯅ ꯇꯧꯕ ꯍꯩ ꯍꯥꯏꯕꯒꯨꯝ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯏꯅꯤꯡꯊꯧ ꯂꯩ ꯏꯅꯤꯡꯊꯧ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯍꯥꯏꯅꯩꯗꯣ ꯍꯥꯏ ꯐꯝꯅꯥꯏꯕ ꯀꯣꯅꯨꯡꯒꯤꯁꯨ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯂꯩꯇꯦꯡ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯁꯤꯟꯕꯤꯕ ꯃꯤ ꯑꯃꯗꯤ ꯑꯗꯨꯝ ꯃꯊꯧ ꯇꯥꯔꯤꯕꯅꯤꯅꯤ ꯃꯥꯅꯤ ꯏꯅꯤꯡꯊꯧ ꯑꯆꯨꯝꯕꯅꯤ ꯑꯗꯣ ꯃꯁꯤꯅ ꯏꯆꯦꯜ ꯊꯣꯏꯕꯤꯕꯨ ꯀꯧꯔꯨꯕꯒꯤ ꯃꯔꯝ ꯍꯥꯏꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯃꯁꯤꯅ ꯃꯇꯤꯛ ꯆꯥꯔꯕ ꯃꯔꯝꯅꯤ yum mashu mi lebro ichil thoibi lebro ꯀꯔꯤ ꯑꯣꯏꯕꯤꯔꯕꯅꯣ ꯇꯥꯛꯄꯤꯌꯨ ining thangna nangi mateng ama mathau tare hairi ꯑꯩꯒꯤ ꯃꯇꯦꯡ ꯍꯥꯏꯕ
ꯀꯣꯅꯨꯡꯗ ꯅꯍꯥꯛꯀꯤ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯃꯍꯩ ꯑꯗꯨꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯃꯊꯧ ꯇꯥꯔꯦ 이마, Ibungo, imungdo sang. ꯏꯅꯤꯡꯊꯧꯅ ꯉꯁꯤꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯍꯌꯦꯡ ꯅꯤꯡꯊꯤꯅ ꯀꯥꯔꯛꯂꯕꯁꯨ ꯀꯥꯏꯗꯦ ꯍꯥꯏꯍꯧꯋꯤꯗꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯜꯋꯥꯏꯖꯈ꯭ꯔꯒꯦ Ahoy, hagani. Ay hayang mag, soidana laknaba hotnazaki. ꯅꯪꯒꯤ ꯃꯌꯦꯛꯁꯤꯡ ꯑꯁꯤꯗꯤ ꯑꯩꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯈꯜꯅꯤ Ahigi ibokna takbirambani. Nakoina hana sariba mayeksing asisu phazaida. ꯑꯩꯈꯣꯏꯕꯨ ꯃꯌꯦꯛ ꯑꯁꯤ ꯂꯣꯟꯕ ꯇꯥꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ Ahoy, karigi yadani. 이시엘 토이비 Takbiyo iningthaw. ꯅꯪꯒꯤ ꯈꯨꯠ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯌꯦꯡꯉꯨ ꯃꯌꯦꯛꯁꯤꯡ ꯑꯁꯦ ꯅꯍꯥꯛꯅ ꯂꯣꯜꯂꯤꯕ Thagazari. Iningthawna nanaiba pukning thawgatpiba. ꯂꯥꯛꯄꯗꯤ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ Lakba ikhoi anina panthong yawminaba asisu onthokna laibak pharabani khanjai nanainasu. 이몽 만ung 하이버시수 온통나 땅크라벨란니 Ahoy, asumba magni iningthaw. 이시엘 토이비 그리고만 마담다수 아이코에게 타옥싱 아시다 아이코에 묶어톡로 하이는 땀락다바 났대 Ithawsing aduna imung adubu ngak sengadabani. Khaina hangadabadi natte. 호이 야암나 좀 ꯁꯦꯅꯥꯄꯇꯤ ꯊꯥꯡꯂꯦꯟ ꯀꯔꯤ ꯇꯧꯔꯕꯒꯦ ꯐꯝꯅꯥꯏꯕ ꯍꯧꯖꯤꯛ ꯀꯔꯤ ꯊꯣꯛꯂꯤꯕꯅꯣ ꯅꯪꯁꯨ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯍꯦ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯐꯝꯅꯥꯏꯕ ꯀꯔꯤ ꯑꯃꯨꯛ ꯊꯣꯛꯂꯕꯅꯣꯅꯦ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯐꯝꯅꯥꯏꯕ ꯃꯁꯤꯅ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦꯁꯦ ꯑꯩꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ 이붕어 솜다 레이리 솜다 락비로 ꯐꯤꯕꯝ ꯁꯣꯕ ꯂꯧꯐꯝꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯎꯠꯄꯤꯌꯨ ꯇꯥꯗ 솜다 락비로 ꯑꯣ ꯃꯁꯤꯗꯤ ꯏꯊꯩ ꯂꯧꯈꯣꯡꯁꯤꯡ ꯑꯁꯤ ꯊꯤꯡꯖꯤꯟꯈ꯭ꯔꯦꯗꯅ 이붕어 아이코이 파나 깐나디 호나바니 ꯇꯥꯗ ꯑꯩꯈꯣꯏ ꯈꯨꯟꯖꯥ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯍꯣꯠꯅꯗꯨꯅ ꯌꯦꯡꯁꯤ 그리노 이붕어수 아이코이가 뻔히 액트 타박시 떡미나라드로 하이리시버 ꯇꯥꯗ ꯊꯕꯛ ꯇꯧꯒꯗꯕ ꯂꯨꯆꯤꯡꯕ ꯑꯗꯣ ꯁꯤꯟꯃꯤꯒꯤ ꯃꯒꯨꯟ ꯑꯥꯔꯊ ꯈꯪꯂꯔꯣꯏꯗꯕꯅꯤ ꯇꯥꯗ ꯀꯥꯟꯅꯗꯦ ꯈꯨꯟꯖꯥꯁꯤꯡ ꯁꯨꯅ ꯇꯤꯜꯍꯟꯕꯤꯔꯣ ꯁꯤꯟꯊꯥ ꯄꯥꯡꯅꯕ ꯇꯧꯁꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏꯅ ꯈꯨꯌꯥꯈꯥꯗ ꯄꯨꯅꯦꯝꯖꯔꯤꯗꯣ ꯄꯥꯎꯄꯤꯌꯨ ꯏꯅꯤꯡꯊꯧ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯤꯌꯥꯝꯅ ꯂꯥꯛꯄꯕꯨ ꯇꯠꯇꯅ ꯊꯥꯒꯠꯅꯔꯤ 어묵쇼 ꯃꯍꯥꯛ ꯃꯁꯥꯃꯛ ꯌꯥꯎꯗꯨꯅ ꯏꯊꯩ ꯂꯧꯈꯣꯡꯁꯤꯡ ꯁꯦꯝꯒꯠꯂꯤ ꯁꯦꯜ ꯑꯃꯠꯇ ꯂꯧꯗꯅ ꯌꯨꯝꯁꯤꯡ ꯁꯦꯝ ꯁꯥꯒꯠꯄꯤꯔꯤ ꯅꯤꯡꯊꯧ 농아이리네 와리 이마, Kari tawrabage. kunungdagi karigi paujel asuk yamna laklibino. Phisalon sagi thabaksingine. 이마주 hafta khudingi adum chatpa taribro. Ibungo, laibag asigi ningthawna hairakpane. 이마, ay masi pamde. Imagi ibungo. Imasu khoidaba natine. 레콜 싱식이 레랑 아시보 낭보 미징 샹카이리브라 Ahoy ningthaw. Yamna ningthizai leirangsing ase. 나학 이몽나 꼬농가 낙나나 레이람라바디 까야다 농아이자랑가다바 Aigi yumdi
ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯏꯆꯥꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯏꯅꯤꯡꯊꯧ ꯑꯣ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯟꯈꯩ ꯂꯩꯇꯕ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯄꯤꯔꯕꯁꯨ ꯑꯍꯥꯡꯕꯒ ꯄꯥꯡꯈꯛꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯍꯥꯛꯅꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯤ ꯏꯅꯤꯡꯊꯧ ꯊꯃꯣꯏ ꯁꯦꯡꯕ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯟꯅꯤ ꯏꯆꯦꯜ ꯊꯣꯏꯕꯤ ꯏꯅꯤꯡꯊꯧ ꯍꯧꯖꯤꯛꯇ ꯂꯥꯛꯄ ꯄꯥꯎ ꯑꯃ ꯂꯩꯔꯦ ꯀꯔꯤ ꯄꯥꯎ ꯑꯣꯏꯔꯕꯅꯣ ꯍꯥꯏꯌꯨ ꯐꯝꯅꯥꯏꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯌꯥꯝꯁꯤꯡꯅ ꯂꯥꯛꯄꯕꯨ ꯂꯧꯕꯨꯛꯁꯤꯡꯒꯤ ꯃꯄꯨ ꯍꯥꯏꯅ ꯃꯤꯡꯊꯣꯟ ꯄꯤꯈ꯭ꯔꯦ ꯌꯥꯔꯦ ꯃꯗꯨꯗ ꯂꯦꯞꯄꯨ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯃꯛ ꯗꯔꯕꯥꯔ ꯑꯁꯤꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯀꯧꯈꯠꯂꯨ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯐꯝꯅꯥꯏꯕꯁꯤꯡ ꯂꯩꯄꯥꯛ ꯑꯁꯤ ꯆꯥꯎꯈꯠꯂꯦ ꯅꯠꯇ꯭ꯔꯥ ꯑꯍꯣꯏ ꯏꯅꯤꯡꯊꯧ ꯑꯆꯨꯝꯕꯃꯛꯅꯤ ꯂꯦꯞꯇꯅ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛ ꯍꯦꯟꯅ ꯀꯟꯕ ꯂꯨꯆꯤꯡꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯋꯥꯐꯝ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯌꯥꯅꯤꯡꯉꯤꯗ ꯏꯅꯤꯡꯊꯧ ꯉꯁꯤꯗꯒꯤꯗꯤ ꯈꯨꯜ ꯈꯨꯗꯤꯡꯃꯛꯀꯤ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄ ꯂꯝꯖꯤꯡꯕ ꯈꯨꯗꯤꯡꯃꯛ ꯑꯅꯧꯕ ꯋꯥꯁꯛ ꯑꯃ ꯁꯅꯥ ꯀꯣꯅꯨꯡ ꯉꯁꯤꯃꯛꯇꯗ ꯂꯧꯒꯗꯕꯅꯤ ꯂꯥꯛꯄꯁꯨ ꯌꯥꯎꯒꯗꯧꯔꯤꯕ꯭ꯔꯥ ꯏꯅꯤꯡꯊꯧ ꯂꯥꯛꯄꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯅꯤ ꯌꯥꯊꯪ ꯑꯁꯤ ꯂꯦꯞꯂꯕꯅꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯂꯩꯃꯥꯏꯗ ꯇꯥꯍꯟꯖꯔꯣꯏ ꯗꯔꯕꯥꯔꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯄꯨꯝꯅꯃꯛ ꯆꯪꯂꯛꯂꯦ ꯄꯨꯝꯅꯃꯛ ꯁꯨꯅ ꯇꯤꯜꯂꯤꯗꯣ ꯏꯅꯤꯡꯊꯧ ꯏꯅꯤꯡꯊꯧꯅ ꯌꯥꯏꯐꯔꯦ ꯏꯅꯤꯡꯊꯧꯅ ꯌꯥꯏꯐꯔꯦ ꯌꯥꯔꯦ ꯌꯥꯔꯦ ꯐꯝꯂꯣ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯃꯅ ꯂꯩꯕꯥꯛ ꯑꯁꯤ ꯁꯥꯟꯇꯤ ꯂꯩꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯗ ꯁꯥꯟꯇꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩꯒꯤ ꯐꯤꯕꯝꯁꯤꯡ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯃꯄꯥꯡꯒꯜ ꯀꯟꯅ ꯂꯩꯔꯤꯗ ꯌꯥꯝꯅ ꯐꯩ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯐꯧꯒꯩ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡꯒꯤ ꯐꯧꯒꯩ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯂꯤ ꯏꯅꯤꯡꯊꯧ ꯌꯥꯝꯅ ꯐꯩ ꯌꯥꯝꯅ ꯐꯩ ꯏꯅꯤꯡꯊꯧ ꯅꯅꯥꯏꯅ ꯈꯪꯖꯅꯤꯡꯕꯗꯤ ꯉꯁꯤꯒꯤ ꯗꯔꯕꯥꯔ ꯃꯤꯐꯝ ꯑꯁꯤꯕꯨ ꯑꯁꯨꯛꯇ ꯍꯥꯟꯅ ꯀꯧꯕꯤꯔꯤꯕꯒꯤ ꯃꯔꯝ ꯑꯗꯨꯕꯨ ꯐꯝꯅꯥꯏꯕ ꯃꯔꯝꯗꯤ ꯁꯥꯟꯇꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯌꯥ ꯃꯔꯝ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯌꯥꯏ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕ ꯏꯅꯤꯡꯊꯧ ꯍꯥꯏꯌꯨ ꯂꯩꯄꯥꯛ ꯑꯃꯕꯨ ꯀꯔꯤꯅ ꯄꯨꯟꯁꯤꯟꯕ ꯉꯝꯒꯅꯤ ꯂꯥꯟꯃꯤꯅ ꯅꯠꯇ꯭ꯔꯒꯅ ꯄꯥꯡꯒꯜꯅ ꯅꯠꯇ꯭ꯔꯒꯅ ꯏꯅꯤꯡꯊꯧ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯅ ꯉꯝꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯊꯧꯖꯥꯜꯗꯒꯤ ꯉꯝꯒꯅꯤ ꯈꯟꯖꯩ ꯏꯅꯤꯡꯊꯧ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝ ꯈꯨꯗꯤꯡꯃꯛ ꯃꯃꯜ ꯂꯩꯔꯕ ꯄꯥꯎꯈꯨꯝ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯂꯩꯄꯥꯛ ꯑꯃꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯟꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨꯅ ꯁꯅꯥ ꯐꯝꯕꯥꯜ ꯑꯗꯨꯕꯨ ꯁꯦꯡꯅ ꯊꯥꯖꯕꯤꯔꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗꯅꯤ ꯑꯁꯦꯡꯕꯅꯤ ꯏꯅꯤꯡꯊꯧ ꯑꯗꯨꯕꯨ ꯊꯥꯖꯕ ꯑꯗꯨ ꯃꯤꯑꯣꯏ ꯑꯃꯗ ꯑꯣꯏꯈ꯭ꯔꯕꯗꯤ ꯀꯔꯤ ꯊꯣꯛꯀꯅꯤ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯨ ꯏꯅꯤꯡꯊꯧ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯑꯩꯒꯤ ꯏꯅꯤꯡꯊꯧ ꯃꯗꯨꯕꯨ ꯍꯦꯛ ꯊꯣꯛꯂꯕꯗꯤ ꯏꯔꯝꯗꯝ ꯏꯔꯩꯄꯥꯛ ꯑꯁꯤ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯃꯛꯅꯤ ꯊꯣꯛꯀꯗꯧꯔꯤꯕ ꯏꯅꯤꯡꯊꯧꯅ ꯆꯤꯡꯅꯖꯕꯗ ꯀꯅꯥꯒꯨꯝꯕꯅ ꯁꯅꯥ ꯐꯝꯕꯥꯜ ꯑꯁꯤꯕꯨ ꯁꯤꯡꯅꯔꯛꯄꯒꯤ ꯃꯃꯤ ꯑꯃ ꯎꯕꯤꯕ ꯂꯩꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯨꯝꯕ ꯏꯍꯧ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯗꯤ ꯍꯥꯏꯕꯤꯌꯨ ꯏꯅꯤꯡꯊꯧ ꯏꯅꯤꯡꯊꯧꯅ ꯋꯥꯕꯤꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯑꯁꯤꯡꯕ ꯂꯩꯉꯥꯛꯄ ꯑꯃꯅ ꯂꯩꯄꯥꯛ ꯑꯗꯣ ꯆꯥꯎꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯦ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯑꯗꯨꯗꯒꯤ ꯈꯪꯕ ꯉꯝꯃꯤ 이붕어 락바 뚜 ꯑꯁꯣꯝꯗ 이붕어 이샤나 ꯍꯦꯛꯇ ꯌꯦꯡꯕꯤꯔꯣ ꯃꯁꯤꯗ ꯎꯔꯤꯕꯁꯤꯡ ꯑꯁꯤꯅꯤ ꯐꯩꯗꯣꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯏꯁꯤꯡ ꯐꯪꯂꯦꯗꯅ
이붕어나 이코에다 이타이 럭콩 그럼는 닝티나 셈 사가니 뿜나묵 딱 비방 악다니. Nate tada. Adum haibigana. 너때 하이바 이붕어. Maramdi punamase. Tadagi khutna amadi khunja miyamgi makhut mangna semgat chakibani. 이붕어 여름드라버디 이코에 까나마다는 호나람로. Miyamgi thabak amagidamak miyoy amakaktabu singthanaroidabani tada. 아두막나 미암나 이붕어부 토갈론 운나리바니. Adudi tada. Khutta yung pagpariba makoybu makoy oina wangna thangatpiyo. Ining thau, Pau piyo. khunjasingna lakpabu hena wangna thagatnari. Lepa ko walay ining thau. Ay, madudi kari tabak kidamakno. Mahakna khunja khudimangna piba khudolsing lau haiba yadi hairi. Low yade haiba. khunjasingna sanau pinabu hone. Aduda kaidoraba. Mahakna lau haiba yadi hairi ining thau. Makoyna sana lupasing pinabu honabani. Aduda. Adusu lau haiba yadi hai. Aduga khunjasing lam machet khara pinabu hone hairi ining thau. Mahakna kariguma madi suoidana kunja singdagi laurongani. Lauki ining thau. Numit chupa masaraba nung sadogi makada makoy tabak suminaraba matong khunjasing na piba ising kuya makagdi. Miyamna sigama miyoya sibu nungsi. Maramdi ining thau. Asigama mewe asina makoy asinga masakpo ningsing hali. Ima, Kari tawri ibungo. ako'y paaba ng satkibado. Namit humpum do'y sure. Isa na thiri ba? Ima, ayok ko rin ID atong masing tiye. Ima su thiri ba ne? Ima, nang ako'y paaba mo ng singdabra. Ibungo. Namit thoglakpa khuding nangi baba inakta tattana lai. Karigumba kandadi ima, ay siya ahingdaga hotpa yawe. Adudi karigino nangdi. Ako'y paaba lakpagi makulman ba mo hik-hik tare. Ima su adum khale. Ima, nang kijabra. Isa na adubu karigi hangli bano. Ima di ngalingay matamda, mamonta no eh. Hoy, no eh. Adubo, numidang kutingina, ima nang di. Ihe mapu. Ima isa ka. Mapadugo dadi. Kainahan bigano ko. Ima na lai kuramido, ay sitaye. Mama amada layba asa kaya daw. Mahangda na ba khuyram liban eh. Natraga na, ima na akiba malay badagi. Animak. Yengo. Taro tambahal singase. Hanta kummasidingan lay sa tamledo. Ahoy ining thau. Hazaba posakse. Kuy na sang na chatte. Karigumba so madu langan ining thau. Natte. Ining thau. Waingon na kwayagi sauna awaba pibase. Kari uiganing kangra. Takpiyo ining thau ingonda. Lakpa na tawli ba tabak singase. Katok pangakta oiri. Karam na may pakani kandri. Madu mahaki atoy ba mga alaman ining thau. Natte. Natte. Madu na mahak po may tiba piba da luna tokal libani. Oy tokan libani. Ining thau na kway dagi mataw masak kang ba tamoy siyang ba inaay mo bo may tiba pina bo hanabi. Hoy. Hoy gi pambala si bungak siyene na bukot na libani. Ining thau pambal hai ba sidi ay kway dagi tamoy siyang ba inaay do tazara ba matamda kway dagi sapa ba pambal hai ba do oy ga dawri bani. Aduga matamoy siyang ba mahak na miyam gi togjal he na pangkrabadi
ꯑꯩꯒꯤ ꯐꯝꯕꯥꯜ ꯑꯁꯤꯗ ꯌꯥꯝꯅ ꯀꯥꯏꯔꯛꯅꯤꯡꯉꯥꯏꯅꯤꯅꯦ. ꯏꯅꯤꯡꯊꯧ, ꯍꯥꯏ, ꯀꯔꯤ ꯑꯅꯧꯕ ꯄꯥꯎ ꯑꯃꯨꯛ ꯂꯩꯔꯦ? ꯏꯅꯤꯡꯊꯧ, ꯀꯅꯥꯒꯤ ꯂꯩꯕꯥꯛꯀꯤ ꯀꯩꯊꯦꯜ ꯑꯆꯧꯕ, ꯀꯩꯊꯦꯜ ꯃꯆꯥ, ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯀꯣꯅꯨꯡꯁꯤꯗ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯂꯧꯔꯣꯛ ꯀꯨꯝꯍꯩꯒꯤ ꯋꯥꯔꯤꯗꯤ ꯇꯧꯗꯗꯅ ꯂꯥꯛꯄꯒꯤ ꯋꯥꯔꯤꯇ ꯉꯥꯏꯈ꯭ꯔꯦ. ꯅꯪ ꯊꯣꯛꯈꯤꯕ ꯌꯥꯔꯦ. ꯈꯣꯡꯅꯥꯡ, ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ. ꯍꯧꯖꯤꯛꯃꯛ ꯑꯅꯧꯕ ꯌꯥꯊꯪ ꯑꯃ ꯄꯥꯎꯖꯦꯜ ꯊꯥꯒꯗꯕꯅꯤ. ꯀꯔꯤꯅ ꯌꯥꯊꯪ ꯑꯣꯏꯔꯕꯅꯣ ꯏꯅꯤꯡꯊꯧ? ꯂꯩꯄꯥꯛ ꯑꯁꯤꯗ ꯃꯤ ꯈꯔꯕꯨ ꯍꯦꯛ ꯄꯨꯟꯒꯗꯕ ꯂꯩꯔꯕ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯑꯌꯥꯕ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯄꯥꯎꯖꯦꯜ ꯆꯠꯅꯒꯗꯕꯅꯤ. ꯏꯅꯤꯡꯊꯧ, ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯃꯗꯨꯅ ꯑꯋꯥꯕ ꯑꯣꯏꯔꯣꯏꯗ꯭ꯔꯥ? ꯃꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯍꯟꯊꯒꯗꯧꯔꯤꯕꯅꯤ. ꯏꯅꯤꯡꯊꯧ, ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯅꯠꯇꯦ. ꯃꯈꯣꯏꯅ ꯂꯥꯛꯄꯕꯨ ꯄꯥꯝꯖꯕ ꯑꯗꯣ ꯋꯥꯔꯤ ꯂꯤꯗꯨꯅ ꯁꯟꯇꯣꯛꯂꯦ. ꯑꯗꯨꯕꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ. ꯃꯗꯨ ꯂꯥꯟ ꯍꯧꯔꯛꯄꯗꯤ ꯅꯠꯇꯦ ꯏꯅꯤꯡꯊꯧ. ꯉꯁꯤꯗꯒꯤ ꯅꯠꯇꯦ ꯈꯣꯡꯅꯥꯡ. ꯏꯅꯤꯡꯊꯧ, ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯃꯤꯗꯨ ꯀꯤꯕ ꯍꯧꯔꯛꯂꯕ ꯃꯥꯜꯂꯦ. ꯂꯩꯄꯥꯛ ꯑꯃꯅ ꯃꯔꯥꯏ ꯆꯥꯏꯊꯔꯛꯂꯕ ꯃꯇꯝꯗ ꯃꯁꯤꯅ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯒꯅꯤ. ꯃꯃꯤꯕꯨ ꯃꯤꯔꯥꯏꯔꯨꯕꯒꯤ. 이붕어 락바. 뚜. ख्वाइदगी अरोइबा इथै असे चेलबनी. ꯀꯗꯥꯏꯅꯣꯅꯦ ꯇꯥꯗ? ꯇꯨ. इसिंग असे फैदोम सिनबा थुंगना चेल. ममांगी कुमदी लबुकसिंग असी यामना कंगलंबनी. ꯍꯧꯖꯤꯛꯇꯤ ꯃꯁꯤꯅ ꯅꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡ ꯑꯗꯣ ꯄꯨꯛ ꯊꯟꯅ ꯄꯤꯖ ꯄꯤꯊꯛꯄ ꯉꯝꯂꯅꯤꯗꯅ. मसी पुमनमक असे इबुंगोना होनबीबदगिनी. ꯅꯠꯇꯦ ꯇꯥꯗ. अदुबु इबुंगोदी नत्तेना महाइबनीदो. ꯃꯔꯝꯗꯤ ꯇꯥꯗ, ꯃꯁꯤ ꯑꯁꯦꯡꯕꯅꯤ. कदाइदा तौथागदगे हाइबदो इबुंगोगी खुना थिंबिखिबनी. ꯍꯣꯏ ꯇꯥꯗ, ꯑꯩꯅ ꯇꯥꯛꯄꯅꯤ. ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯅꯣꯡꯖꯥꯎ ꯂꯩꯕꯥꯛꯁꯤꯡ ꯀꯅꯥꯒ ꯄꯨꯃꯤꯟꯅꯕꯒꯦꯅꯦ ꯏꯕꯨꯡꯉꯣ? ꯍꯣꯏ ꯇꯥꯗ, ꯑꯩꯒ ꯄꯨꯕꯅꯤ. ꯏꯃꯨꯡ ꯈꯨꯗꯤꯡꯃꯛ ꯆꯥꯛꯊꯛ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯇꯨꯝꯈꯤꯔꯣꯏ ꯇꯨꯝꯈꯤꯗꯕ ꯑꯗꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯏꯕꯨꯡꯉꯣ? ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯣ ꯑꯩꯅ ꯇꯧꯖꯕꯅꯤ ꯇꯥꯗ. ꯅꯠꯇꯦ ꯏꯕꯨꯡꯉꯣ. ꯀꯔꯤꯒꯤꯅꯣ ꯇꯥꯗꯅ ꯅꯠꯇꯦ ꯇꯥꯛꯄꯤꯔꯤꯕ? ꯑꯆꯨꯝꯕ ꯊꯕꯛ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯤꯌꯥꯝꯅ ꯈꯪꯉꯤꯅꯦ ꯏꯕꯨꯡꯉꯣ. ꯍꯣꯏ ꯇꯥꯗ. ꯑꯗꯨꯕꯨ ꯃꯗꯨꯝ ꯇꯧꯕ ꯃꯤꯗꯤ ꯌꯥꯝꯅ ꯋꯥꯠꯂꯦ. ꯑꯩ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯂꯧꯕꯨꯛꯁꯤꯡ ꯑꯁꯦ ꯑꯁꯨꯝꯅ ꯏꯁꯪ ꯁꯪꯅ ꯂꯩꯍꯧꯔꯒꯗꯤ ꯂꯩꯍꯧꯒꯅꯤ ꯁꯣꯏꯗꯅ. ꯃꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯊꯕꯛ ꯂꯣꯏꯔꯦ ꯇꯥꯗ. 이붕어 락파. ꯇꯥꯛꯄꯤꯌꯨ, ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. 이닝ꯊꯧꯒꯤ ꯄꯥꯎꯖꯦꯜꯅꯤ. ꯊꯥꯒꯠꯆꯔꯤ. ꯁꯦ, ꯆꯦ ꯄꯥꯏꯁꯜꯂꯣ. ꯀꯗꯥꯏ? ꯈꯨꯃꯨꯛ ꯂꯩꯀꯣꯜꯒꯤ ꯑꯁꯥꯟꯕ ꯏꯅꯥꯏ ꯂꯥꯛꯄ. ꯑꯋꯥꯡ ꯊꯪꯕ ꯈꯨꯜꯁꯤꯡꯗ ꯅꯪꯒꯤ ꯊꯕꯛ ꯂꯣꯏꯔꯦ. ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯤꯟꯊꯗꯅ ꯍꯜꯂꯛꯀꯗꯕꯅꯤ. ꯀꯣꯅꯨꯡꯅ ꯅꯍꯥꯛꯀꯤ ꯅꯄꯥꯎ ꯉꯥꯏꯔꯤ. ꯂꯥꯛꯄ, ꯅꯍꯥꯛ ꯆꯠꯂꯅꯤ. ꯍꯣꯏ ꯇꯥꯗ. ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯡꯅ ꯅꯪꯕు ꯌꯥꯝꯅ ꯅꯤꯡꯁꯤꯡꯍꯧꯒꯅꯤ ꯂꯥꯛꯄ. ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ. ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯃꯛ ꯗꯔꯀꯥꯔ ꯂꯩꯔꯤ. ꯅꯠꯇꯦ ꯇꯥꯗ. ꯅꯠꯇꯦꯗ ꯍꯥꯏꯒꯟꯕ ꯏꯕꯨꯡꯉꯣꯅꯤ. ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯃꯤꯁꯛ ꯑꯃꯈꯛꯇꯗ ꯇꯥꯡꯖꯗꯨꯅ ꯂꯩꯔꯒꯗꯤ ꯃꯍꯥꯛ ꯂꯩꯇꯕ ꯅꯨꯃꯤꯠꯇ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯒꯅꯤ. ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯗꯅ ꯇꯥꯡꯖꯒꯗꯕ? ꯑꯃꯒ 이붕어는 사키니. ꯑꯩꯈꯣꯏꯅ ꯋꯥꯁꯛꯂꯦ. ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤ. 이붕어 락바, ꯅꯍꯥꯛꯅ ꯆꯠꯈꯤꯗ꯭ꯔꯤꯉꯩꯗ ꯀꯔꯤꯕꯨꯅꯣ? ꯆꯦꯡ ꯌꯥꯎꯕ ꯈꯥꯎꯅꯤ. ꯂꯧꯁꯤꯟꯕꯤꯌꯨ. ꯑꯩ ꯂꯧꯁꯤꯟꯕ ꯉꯝꯖꯔꯣꯏ ꯈꯨꯔꯥ. ꯑꯗꯨꯗꯤ ꯁꯦꯟꯖꯦꯡ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯈꯣ. ꯅꯠꯇꯦ ꯈꯨꯔꯥ. ꯑꯗꯨ ꯑꯣꯏꯔꯒꯅ 이붕어, ꯐꯤ ꯑꯁꯤꯗ ꯑꯣꯏꯔꯕꯁꯨ ꯂꯧꯁꯤꯟꯕꯤꯈꯣꯅꯦ. ꯃꯁꯤꯕꯨ ꯀꯅꯥꯅ ꯁꯥꯔꯤꯕꯅꯣ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯃꯈꯨꯠꯃꯛꯅ ꯁꯥꯖꯕꯅꯤ.
ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯃꯤ ꯑꯃꯗ ꯄꯤꯕ ꯐꯩ. ꯃꯍꯥꯛꯅ ꯅꯪꯒꯤꯗꯃꯛꯇ ꯁꯥꯔꯤꯕꯅꯤꯅꯦ 이봉호. ꯃꯉꯣꯟꯗ ꯍꯥꯏꯕꯤꯌꯨ. ꯑꯍꯣꯏ 이봉호. ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈꯨꯗꯣꯜ ꯑꯗꯣ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯃꯨꯛ ꯍꯟꯅ ꯅꯣꯛꯄ ꯎꯖꯕꯗꯨꯅꯤ. Oh, ipa ipugi ꯊꯧꯖꯥꯜꯁꯤꯡ ꯇꯒ matam ꯄꯨꯝꯅꯃꯛꯇ ꯆꯠꯃꯤꯟꯅꯕ ꯑꯣꯏꯔꯁꯅꯨ. ꯃꯈꯣꯏꯅ ꯅꯪꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯝꯖꯤꯡꯕꯤꯕ ꯑꯣꯏꯔꯁꯅꯨ. Oh, tabong kaya ni hawkriba. Ipari laikokpaso wang sauram lagani. Isial to'y mahakso aybu saygidabagi ngayduna layramganido. Soydana sayragani. Thot labi magi chinbal. Ima, Karino ibungo? mi malak pamale. Lang ko'y bamito man bro? Nate, Ima, tu, lab na uri ba siya? Ay gisagol dun eh. Ay kangi Ima. Ibong ko ipari, kay daw rabagi. Eh, Ima, Ima, papa nito, Ima. Laikokpa! Ipari! Papa, Isa di untong na wang sauram medana. Papa na set ni Heidi na set kriba siya. Kuy man kre. Oh, napabong aybu amuk tangak piyo. Papa, ay yam na kan mamisya ka mo uy na buhot na riye. Yenge. Baba yenge. Tu, ay he na kalabra. Ay, yengo tu Papa. Ay, Isa di yam na kalam ledana. asing magira Papa. Napa aybu sorting mga mamakay. Konsin mga kay kalam ni isa di. Papa, adidi ay yam na kalle ko. Papa ay kalle. Isil to'y be. Nang yung sida mo halaklay ko. Hoy, ay nangin nanak tahalak laban eh. Nang na aybu soy na nangayram gani. Nang bungay kita ba? Mikup amatayaw kide. Ay na namising nga daw, tatanapay. Naman at saba mikup amatakaw walay te. Ay so, kutik to na pasari ba ne? Nang mawakal nungay tabagalay bro. Kay sulay di eh. Kay daw birage. Amatang oira ba sulay te. Amatang sulay di. Nasase, yam na pasilam. Ado ka nang so, iyam na mo sila me. Kanagi, yakraba nung sani do. Tabak iyam na tao pagini. Ay lay tabase, nakoy mo wa bro. Ay yung oy na hangbiro. Kari hayang ay ka daw riba no. Maramding nga si, Kay daw ba? nga si di ay, haraw tayam na. Nung sibatan na talaga layning eh. Hay na upami do Papa. Hawjik ti mahiya laban eh. Yam na bay. Aduga ikwegi yung taki ohobasing do. Imana loy na mesile. Mahak na. Naman at hanta na. Yamdang na basing ka, punatong minabanida. Ay na makoy ba sato na tagat sarogan eh. Aduga Papa. Hayo. Hay, laikok pa. Kari na tumin lay riba di. Sana ko nung dagi pagjil sing lae. Pog siya lay hay ba? Ahoy mo'y mapa. Kari maramgi oy ba no? Hisalon sagi tabag tauram singgini. Tisalon sa kaktagida.
ꯑꯍꯥꯟꯕꯗ ꯑꯍꯥꯟꯕꯗ ꯀꯩꯗꯧꯔꯕ ꯇꯨꯡꯗꯅ ꯑꯃꯨꯛ ꯏꯐꯝꯗ ꯂꯣꯏꯅ ꯁꯨꯅ ꯇꯝꯃꯣ ꯃꯃꯥ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯏꯅꯥꯠ ꯐꯤꯖꯣꯜꯁꯤꯡ ꯀꯥꯅꯕ ꯊꯧꯕꯨꯔꯣꯏ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯣꯅ ꯇꯥꯛꯄꯤꯔꯝꯕꯅꯤ ꯑꯣ ꯀꯣꯅꯨꯡꯗ ꯂꯩꯒꯗꯕ ꯍꯣꯏ ꯃꯣꯏ ꯃꯄꯥ ꯅꯆꯥꯒ ꯑꯩꯒ ꯌꯥꯎꯗꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯒꯅꯤ ꯇꯥꯛꯄꯤꯔꯛꯏ ꯅꯪꯅꯗꯤ ꯀꯔꯤ ꯈꯨꯝꯈꯤ ꯑꯩꯅ ꯈꯨꯝꯈꯤ ꯍꯥꯏꯌꯣ ꯏꯃꯨꯡ ꯑꯃꯅ ꯇꯣꯈꯥꯏ ꯇꯥꯒꯗꯕ ꯂꯩꯔꯕꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯥꯏꯕꯗꯨꯗꯤ ꯎꯐꯨꯜ ꯃꯔꯤꯛ ꯑꯃꯒꯨꯝꯕꯅꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥ ꯅꯪꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩ ꯄꯦꯜꯂꯦ ꯑꯩ ꯀꯔꯤꯒꯤꯅꯣ ꯅꯪꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛ ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯀꯣꯅꯨꯡꯗꯒꯤ ꯄꯥꯎꯖꯦꯜ ꯂꯥꯛꯄꯅꯤ. ꯑꯣ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯤꯔꯣ. ꯊꯕꯨ ꯂꯥꯛꯄ. ꯑꯍꯣꯏ ꯇꯥꯛꯄꯤꯌꯨ. ꯅꯪ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯄꯨꯝꯅꯃꯛ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯄꯥꯎꯖꯦꯜ ꯄꯤꯔꯛꯏ. ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ. ꯑꯍꯣꯏ. ꯃꯔꯝꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯃꯨꯛꯇ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ? ꯄꯥꯎꯖꯦꯜ ꯑꯁꯤꯗ ꯃꯗꯨ ꯌꯥꯎꯔꯛꯇ꯭ꯔꯦ. ꯐꯔꯦ ꯑꯩ ꯂꯦꯡꯈ꯭ꯔꯒꯦ. ꯑꯍꯣꯏ ꯍꯣꯏ. ꯕꯥꯕꯥ. ꯍꯥꯎꯅꯦ. ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯍꯌꯦꯡꯁꯦ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ. ꯕꯥꯕꯁꯨ ꯈꯜꯂꯤꯕꯅꯤ. ꯊꯣꯛꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯊꯣꯛꯂꯁꯅꯨ. ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯒꯗꯕꯅꯤ. ꯕꯥꯕꯥ. ꯀꯔꯤ ꯍꯥꯏꯒꯅꯤ ꯏꯄꯥꯒꯤ ꯄꯥꯔꯤ? ꯑꯩ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯏꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯊꯦꯡꯅꯈꯤꯗ꯭ꯔꯤ. ꯋꯥꯈꯜ ꯃꯥꯏꯀꯩ ꯃꯔꯤꯁꯦ ꯄꯨꯟꯅ ꯃꯝꯁꯤꯟꯈ꯭ꯔꯕ ꯃꯇꯝꯗ ꯇꯨꯃꯤꯟ ꯂꯩꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯦꯟꯕ ꯂꯧꯁꯤꯡ ꯄꯤꯅꯕꯒꯤ ꯃꯔꯝꯅꯤ. ꯑꯩꯒꯤꯗꯃꯛꯇ ꯅꯈꯣꯏ ꯑꯅꯤꯅ ꯋꯥꯕ ꯍꯧꯅꯗꯦꯀꯣ? ꯏꯃꯥ, ꯑꯩꯅ ꯀꯔꯝꯅ ꯐꯥꯎꯔꯣꯏꯗꯧꯔꯤꯕꯅꯣ? ꯅꯪꯒꯤ ꯄꯥꯕ ꯏꯃꯥ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯗꯤ. ꯅꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯑꯆꯨꯝꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯃꯥꯌꯣꯛꯅꯒꯅꯤ. ꯄꯨꯟꯅ ꯃꯥꯌꯣꯛꯅꯒꯅꯤ. ꯊꯧꯕꯨ ꯂꯥꯛꯄ ꯌꯥꯎꯁꯟꯕꯤꯔꯛꯂꯦꯗꯅ. ꯑꯍꯣꯏ. ꯏꯅꯤꯡꯊꯧꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛꯄꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯦꯡꯁꯤꯟꯅꯕ ꯑꯗꯨꯅ ꯌꯥꯊꯪ ꯄꯤꯗꯨꯅ ꯂꯩꯔꯕꯅꯤ. ꯑꯩꯈꯣꯏꯁꯨ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ. ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕ ꯐꯝꯅꯥꯏꯕ ꯑꯉꯝ ꯃꯊꯧ ꯄꯨꯝꯅꯃꯛ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯕꯅꯤ. ꯑꯣ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯧꯃꯤ ꯑꯃꯒꯤꯗꯃꯛ ꯋꯥ ꯇꯥꯅꯕ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯣ? ꯉꯁꯤ ꯏꯅꯤꯡꯊꯧꯅ ꯅꯈꯣꯏꯕꯨ ꯀꯧꯔꯤꯕ ꯑꯁꯦ ꯂꯩꯄꯥꯛ ꯄꯨꯝꯅꯃꯛꯅ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕꯗꯣ ꯇꯥꯅꯤꯡꯕꯒꯤꯅꯤ. ꯂꯥꯛꯄ. ꯏꯅꯤꯡꯊꯧ. ꯅꯀꯣꯛ ꯑꯗꯨ ꯅꯣꯟꯊꯠꯂꯨꯅꯦ. ꯑꯍꯣꯏ ꯏꯅꯤꯡꯊꯧ. ꯅꯪꯕꯨ ꯀꯔꯤꯒꯤꯗꯃꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯅꯣ ꯈꯪꯂꯕ꯭ꯔꯥ? ꯅꯅꯥꯏ ꯑꯩ ꯀꯔꯤꯁꯨ ꯈꯪꯖꯗꯦ. ꯅꯍꯥꯛꯅ ꯗꯔꯕꯥꯔ ꯑꯁꯤꯕꯨ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯀꯔꯤꯒꯨꯝꯕꯗ ꯑꯀꯤꯕ ꯐꯥꯎꯈꯤꯕ꯭ꯔꯥ? ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯀꯤꯖꯕꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕꯤꯔꯣꯏꯗꯕ ꯑꯣꯏꯗꯕ ꯊꯕꯛ ꯈꯛꯇꯃꯛꯄꯨꯅꯤ. ꯑꯣꯟꯊꯣꯛꯅ ꯊꯧꯅꯥ ꯐꯅ ꯉꯥꯡꯈ꯭ꯔꯦꯗ. ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯛꯇꯅꯦ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤ. ꯂꯥꯛꯄ. ꯏꯅꯤꯡꯊꯧ. ꯊꯕꯛ ꯃꯇꯝ ꯀꯨꯏꯅ ꯅꯪꯅ ꯅꯤꯡꯊꯧ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯊꯕꯛ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯡꯊꯣꯛꯂꯤ. ꯑꯩꯅ ꯑꯩꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯈꯛꯇꯃꯛ ꯄꯥꯡꯊꯣꯛꯆꯕꯅꯤ ꯏꯅꯤꯡꯊꯧ. ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯅꯪꯒꯤ ꯅꯃꯤꯡꯇꯕꯨ ꯁꯣꯟꯗꯨꯅ ꯊꯥꯒꯠꯆꯔꯤ. ꯁꯣꯟꯅꯔꯤ. ꯃꯈꯣꯏꯅ ꯂꯧꯔꯣꯛ ꯐꯕ ꯑꯗꯨꯈꯛꯄꯨ ꯊꯥꯒꯠꯆꯕꯅꯤ ꯏꯅꯤꯡꯊꯧ, ꯑꯩꯕꯨꯗꯤ ꯅꯠꯇꯦ. ꯈꯥ ꯊꯪꯂꯤꯕ ꯈꯨꯜꯁꯤꯡꯕꯨꯅ ꯅꯪꯒꯤ ꯅꯇꯦꯡꯗꯒꯤ ꯃꯈꯣꯏꯒꯤ ꯏꯔꯝ ꯊꯣꯡ ꯁꯦꯝꯖꯤꯟꯕ ꯉꯝꯖꯔꯦ. ꯃꯔꯝꯗꯤ ꯄꯨꯝꯅꯃꯛ ꯃꯈꯣꯏꯅ ꯄꯨꯟꯅ ꯍꯧꯅꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤꯅꯤ ꯏꯅꯤꯡꯊꯧ. ꯅꯣꯡꯄꯣꯛ ꯊꯪꯂꯤꯕ ꯈꯨꯜꯁꯤꯡ ꯑꯗꯨꯅ ꯅꯪꯕꯨ ꯂꯥꯛꯄ
ꯅꯪꯒꯤ ꯄꯥꯎꯇꯥꯛꯇꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ. ꯃꯔꯝꯗꯤ ꯏꯅꯤꯡꯊꯧ ꯃꯈꯣꯏꯅ ꯑꯩꯒꯤ ꯊꯕꯛꯁꯤꯡꯕꯨ ꯊꯥꯖꯕꯒꯤꯅꯤ. ꯅꯣꯡꯆꯨꯞ ꯊꯪꯂꯤꯕ ꯈꯨꯜꯁꯤꯡꯅ ꯅꯪꯒꯤ ꯅꯨꯡꯁꯤ ꯍꯩꯕ ꯀꯠꯊꯣꯛꯄꯒꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯄꯨꯛꯆꯦꯜ ꯑꯗꯨꯇꯕꯨ ꯁꯣꯟꯅꯔꯤ. ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯅꯨꯡꯁꯤ ꯍꯩꯕ ꯍꯥꯏꯕꯁꯤ ꯊꯃꯣꯏ ꯈꯨꯗꯤꯡꯃꯛꯀꯤꯅꯤ. ꯄꯥꯎꯈꯨꯝ ꯈꯨꯗꯤꯡꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯣ ꯃꯤꯑꯣꯏ ꯑꯃꯈꯛꯇꯗ ꯄꯤꯗꯨꯅ ꯂꯩꯈ꯭ꯔꯦ. ꯏꯅꯤꯡꯊꯧ ꯃꯤ ꯑꯃꯠꯇꯅ ꯅꯤꯡꯊꯧ ꯂꯩꯄꯥꯛ ꯑꯃꯒꯤ ꯊꯧꯗꯥꯡ ꯄꯨꯝꯅꯃꯛꯄꯨ ꯄꯨꯕ ꯉꯝꯂꯣꯏꯗꯕ ꯃꯔꯝ ꯑꯁꯤꯅꯅꯤ ꯈꯟꯖꯩꯗꯣ. ꯏꯅꯤꯡꯊꯧ ꯃꯔꯛ ꯊꯠꯅ ꯂꯨꯆꯤꯡꯕ ꯑꯉꯣꯝꯃꯩꯅ ꯊꯧꯔꯣꯏꯁꯤꯡꯒꯤ ꯉꯥꯛ ꯁꯦꯟꯅꯕ ꯋꯥꯐꯝ ꯑꯃꯇꯪ ꯊꯥꯡꯒꯠꯆꯒꯦ ꯍꯥꯏꯗꯨꯅ ꯅꯌꯥꯊꯪ ꯅꯤꯖꯔꯛꯂꯤ. ꯌꯥꯊꯪ ꯄꯤꯔꯦ. ꯏꯅꯤꯡꯊꯧ ꯅꯤꯡꯊꯧ ꯂꯩꯄꯥꯛ ꯑꯁꯤꯗ ꯅꯨꯡꯉꯥꯏꯕ ꯅꯠꯇꯕ ꯋꯥꯔꯤ ꯈꯔ ꯉꯥꯡꯅꯔꯤ. ꯍꯥꯏꯌꯨ ꯂꯨꯆꯤꯡꯕ ꯀꯔꯤ ꯋꯥꯔꯤ ꯑꯣꯏꯔꯕꯅꯣ? ꯂꯥꯛꯄꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯤꯌꯥꯝ ꯈꯣꯝꯖꯤꯜꯂꯤ. ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕ ꯑꯩꯅ ꯈꯣꯝꯖꯤꯟꯖꯕꯅꯦ ꯏꯅꯤꯡꯊꯧ. ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯕ? ꯂꯨꯆꯤꯡꯕꯅ ꯇꯥꯛꯄꯤꯔꯤꯕꯁꯤꯡ ꯑꯗꯣ ꯑꯩ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ. ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯅ ꯑꯁꯦꯡꯕ ꯍꯥꯏꯕ ꯇꯥꯔꯦꯗꯅ. ꯏꯅꯤꯡꯊꯧ ꯅꯅꯥꯏꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯥꯖꯕꯤꯌꯨ. ꯂꯥꯛꯄ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯧꯗꯥꯡꯒꯤ ꯋꯥꯡꯃꯗ ꯈꯨꯟꯖꯥꯁꯤꯡꯕꯨ ꯈꯣꯝꯖꯤꯜꯂꯤ. ꯕꯥꯕꯥ ꯏꯄꯥꯒꯤ ꯄꯥꯔꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ. ꯈꯨꯜ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯀꯤ ꯃꯤꯡ ꯄꯟꯗꯨꯅ ꯏꯁꯩ ꯁꯛꯂꯤ. ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯊꯧꯗꯥꯡ ꯂꯣꯏꯔꯒ ꯑꯋꯥ ꯄꯣꯊꯥꯗꯨꯅ ꯁꯛꯄ ꯏꯁꯩꯅꯤ. ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯍꯟꯅ ꯍꯟꯅ ꯂꯤꯍꯧꯔꯤ. ꯂꯨꯆꯤꯡꯕ ꯋꯥꯔꯤ ꯍꯥꯏꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤꯅꯤ ꯅꯠꯇꯕ꯭ꯔꯥꯅꯦ? ꯑꯍꯜ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯊꯧꯖꯥꯜ ꯄꯤꯅꯕꯤꯔꯤ. ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛꯇ ꯊꯧꯖꯥꯜ ꯅꯤꯈꯤꯕꯗꯤ ꯂꯩꯇꯦ. ꯅꯪꯅ ꯅꯤꯔꯨꯗ꯭ꯔꯕꯁꯨ ꯅꯪꯅ ꯍꯔꯥꯎꯅ ꯂꯧꯏ. ꯏꯅꯤꯡꯊꯧ ꯍꯥꯏꯌꯨ ꯐꯝꯅꯥꯏꯕ. ꯂꯥꯛꯄꯅ ꯃꯄꯥꯡꯒꯜ ꯍꯦꯟꯅ ꯂꯩꯅꯕ ꯈꯨꯟꯖꯥꯁꯤꯡ ꯈꯣꯝꯖꯤꯜꯂꯤ ꯍꯥꯏꯕꯒꯤ ꯁꯥꯈꯤ ꯑꯃꯠꯇ ꯂꯩꯇꯦ. ꯃꯗꯨꯒꯨꯝꯕ ꯂꯥꯂꯣꯡ ꯑꯗꯨꯗꯤ ꯃꯄꯥꯜ ꯊꯣꯛꯅ ꯎꯒꯗꯕ ꯂꯩꯇꯦ. ꯆꯤꯡꯅꯕ ꯍꯥꯏꯕꯁꯤꯅ ꯁꯥꯈꯤꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯗꯦ. ꯅꯅꯥꯏꯁꯨ ꯋꯥꯐꯝ ꯑꯃꯠꯇ ꯏꯅꯤꯡꯊꯧ. ꯃꯈꯥ ꯇꯥꯎ. ꯑꯩꯅ ꯑꯋꯥꯡ ꯊꯪꯕ ꯈꯨꯜꯗ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯃꯤꯟꯅꯈꯤꯕꯅꯤ. ꯃꯗꯨꯗ ꯅꯪꯅ ꯀꯔꯤ ꯊꯦꯡꯅꯔꯛꯄ? ꯊꯝꯃꯣ. ꯃꯍꯥꯛꯅ ꯁꯤꯟꯃꯤ ꯈꯨꯗꯤꯡꯃꯛꯇꯒꯤ ꯉꯟꯅ ꯍꯧꯒꯠꯂꯤ, ꯉꯟꯅ ꯁꯤꯟꯊꯥ ꯄꯥꯡꯉꯤ. ꯃꯍꯥꯛꯅ ꯁꯤꯟꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯇꯨꯡꯗ ꯆꯥꯛ ꯀꯠꯂꯤ. ꯃꯍꯥꯛꯅ ꯁꯤꯟꯃꯤ ꯂꯧꯃꯤ ꯑꯃꯠꯇꯅ ꯄꯤꯕ ꯈꯨꯗꯣꯜ ꯂꯧꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ. ꯑꯩꯍꯥꯛꯅ ꯅꯤꯡꯊꯧ ꯂꯩꯄꯥꯛꯀꯤ ꯁꯤꯟꯊꯥꯁꯤꯡ ꯑꯁꯤ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯑꯇꯩ ꯀꯔꯤ ꯑꯇꯣꯞꯄ ꯆꯤꯡꯅꯕ ꯋꯥꯈꯜꯂꯣꯟ ꯊꯦꯡꯅꯖꯈꯤꯗꯦ. ꯁꯦꯅꯥꯄꯇꯤ, ꯂꯨꯆꯤꯡꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯆꯝꯕ ꯃꯥꯏꯈꯨꯝꯒꯤ ꯃꯔꯝꯗ ꯁꯤꯡꯂꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯐꯨꯝꯗꯨꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ. ꯂꯨꯆꯤꯡꯕ ꯀꯔꯤꯒꯨꯝꯕꯗꯁꯨ ꯆꯤꯡ ꯂꯦꯝꯂꯕ ꯐꯝꯊꯣꯜ ꯑꯃꯒꯤ ꯃꯔꯝꯗ ꯀꯂꯛꯄꯅ ꯊꯜꯂꯕ ꯋꯥꯈꯜꯂꯣꯟ ꯀꯌా ꯑꯃ ꯊꯨꯝꯍꯠꯇꯨꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ. ꯌꯥꯔꯦ ꯂꯦꯞꯄꯣ. ꯂꯥꯛꯄ. ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ. ꯑꯩꯅ ꯅꯪꯒꯤ ꯃꯛꯇ꯭ꯔꯕ ꯄꯨꯛꯆꯦꯜ ꯑꯗꯨꯕꯨ ꯊꯥꯖꯩ. ꯊꯥꯒꯠꯆꯔꯤ ꯏꯅꯤꯡꯊꯧ. ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯂꯩꯄꯥꯛ ꯑꯁꯤꯅ ꯆꯥꯎꯈꯠꯄꯗ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯃꯊꯧ ꯇꯥꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯖꯩ. ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ? ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ. ꯏꯅꯤꯡꯊꯧ ꯅꯅꯥ ꯑꯩ ꯋꯥꯈꯜ ꯑꯃ. ꯅꯪꯒꯤ ꯅꯨꯄꯤ ꯏꯆꯦꯜ ꯊꯣꯏꯕꯤ. ꯑꯣ, ꯏꯆꯦꯜ ꯊꯣꯏꯕꯤ. ꯃꯍꯥꯛꯀꯤ ꯂꯧꯁꯤꯡꯇꯅ ꯃꯍꯥꯛꯀꯤ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯍꯩꯁꯤꯡꯕꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯆꯠꯅꯕꯤꯁꯤꯡ ꯉꯥꯛꯇꯨꯅ ꯊꯝꯂꯤ. ꯏꯅꯤꯡꯊꯧ ꯑꯩꯗꯤ ꯑꯩꯒꯤ ꯏꯃꯥꯅ ꯇꯥꯛꯄꯤꯔꯝꯕ ꯑꯗꯨ ꯈꯛꯇꯃꯛ ꯅꯤꯡꯁꯤꯡꯖꯗꯨꯅ ꯁꯥꯖꯕꯇꯅꯤ. ꯅꯍꯥꯛꯀꯤ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯈꯨꯌꯦꯛꯇ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯀꯌꯥꯒꯤ ꯋꯥꯔꯤ ꯄꯨꯗꯨꯅ ꯆꯠꯂꯤ. ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯀꯌꯥ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯍꯩꯕ ꯀꯌꯥꯅꯤꯗꯣ ꯏꯅꯤꯡꯊꯧ. ꯅꯪꯒꯤ ꯆꯝꯊꯣꯛꯄꯅ ꯇꯧꯋꯗꯨꯅꯁꯨ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯏꯀꯥꯏ ꯈꯨꯝꯅꯍꯟꯕꯅꯤ. ꯑꯗꯨꯅ ꯑꯩꯅ ꯏꯆꯦꯜ ꯊꯣꯏꯕꯤꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯅꯥꯠ ꯐꯤꯌꯦꯛꯄꯨ ꯀꯟꯅꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯊꯧꯕꯨꯔꯦꯜ ꯊꯧꯗꯥꯡ ꯄꯨꯝꯅꯃꯛ ꯌꯥꯊꯪ ꯄꯤꯔꯕꯅꯤ. ꯑꯣ, ꯀꯔꯤꯅ ꯊꯣꯛꯂꯤꯕ ꯃꯪꯂ ꯇꯥꯏꯕꯪꯂ? ꯏꯆꯦꯜ ꯊꯣꯏꯕꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯒꯅꯤ. ꯑꯗꯨꯒ ꯈꯨꯃꯣꯛ ꯂꯩꯀꯣꯜꯒꯤ ꯄꯨꯀꯩ ꯆꯣꯜꯂꯕ ꯏꯅꯥꯠ ꯐꯤꯌꯦꯛꯁꯤꯡꯕꯨ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯗ ꯇꯥꯛꯄꯤ ꯇꯝꯕꯤꯒꯅꯤ. ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ
ꯂꯩꯒꯗꯧꯔꯤꯕ? 이시엘 토이비 마시디 미 khara khaktada piba kudong sabani. 이닝ꯊꯧ, 하유 락바. 나나의 와팜 아마칵 이닝ꯊꯧꯗ 한갓잡아 야가더라. 하유 다시. ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤ ꯀꯣꯅꯨꯡꯗ ꯊꯧ ꯄꯨꯖꯔꯕꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡ ꯏꯔꯥꯜ ꯌꯥꯏꯗ ꯍꯜꯂꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯒꯗ꯭ꯔꯥ 이닝ꯊꯧ? 락바. 야로이. 이닝ꯊꯧ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯣꯈꯥꯏ ꯇꯥꯟꯅꯔꯒꯅꯤꯗꯣ. ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯀꯠꯊꯣꯛꯄ ꯃꯊꯧ ꯈꯔ ꯇꯥꯏ. 이닝ꯊꯧ, ꯀꯠꯊꯣꯛꯄ ꯈꯨꯗꯤꯡꯃꯛ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯍꯧꯒꯗꯕ꯭ꯔꯥꯅꯦ? 이닝ꯊꯧ, 이시엘 토이비 하유. ꯑꯩꯁꯨ 이닝ꯊꯧꯅ ꯄꯤꯕꯤꯕ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯗꯤ ꯅꯍꯥꯛ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯁꯤ ꯅꯁꯥꯅ ꯌꯥꯔꯦ ꯅꯠꯇ꯭ꯔꯥ? 이시엘 토이비 ꯍꯥꯏꯕꯤꯌꯨ 이닝ꯊꯧ. ꯂꯩꯕꯥꯛ ꯑꯁꯤ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯤ. 이닝ꯊꯧꯅ ꯅꯅꯥꯏ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯤꯕ ꯑꯁꯦ 이닝ꯇꯝꯅ ꯐꯣꯡꯖꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯅꯕꯤꯔꯕꯗꯤ? 하유 이시엘 토이비 나하키 아닝바도 다르바르 시기 망다 하유. ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯀꯔꯝꯅ ꯐꯤ ꯁꯥꯒꯅꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯍꯧꯔꯛꯈꯤ. 마카 샤타비유. ꯏꯃꯥꯅ ꯇꯝꯕꯤꯈꯤ, ꯐꯤ ꯈꯨꯗꯤꯡꯃꯛ ꯂꯪꯂꯥ ꯀꯌꯥꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯕꯅꯤ. ꯑꯍꯣꯏ, ꯑꯆꯨꯝꯕꯃꯛꯅꯤ. ꯀꯔꯤꯒꯨꯝꯕꯗ ꯂꯪꯂꯥ ꯑꯃꯈꯛ ꯇꯧꯈꯥꯏꯅ ꯆꯤꯡꯊꯣꯛꯈꯤꯕꯗ ꯐꯤꯗꯨꯒꯤ ꯐꯤꯌꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛ ꯑꯣꯟꯊꯣꯛꯈꯤꯕ ꯉꯝꯃꯤ. 이시엘 토이비 나학나 하이닝리바 ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨ ꯑꯁꯨꯝꯅ ꯁꯥꯕꯅꯤ. ꯃꯄꯨꯔꯣꯏꯕ ꯑꯃ, ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ, ꯑꯗꯨꯒ ꯏꯆꯥ ꯑꯃ. ꯄꯨꯝꯅꯃꯛ ꯑꯁꯤ ꯐꯤ ꯑꯃꯠꯇꯒꯤ ꯂꯪꯂꯥꯁꯤꯡ ꯑꯗꯨꯕꯨꯅꯤ. ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯑꯃ ꯍꯦꯛ ꯈꯥꯏꯗꯣꯛꯈꯤꯕꯗ ꯐꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ. ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯗꯦ, ꯃꯁꯤ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯈꯥꯏꯗꯣꯛꯄ ꯌꯥꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨꯗꯤ ꯅꯅꯥꯏ ꯏꯆꯦꯜ ꯊꯣꯏꯕꯤ ꯑꯩ ꯌꯥꯕ ꯉꯝꯖꯔꯣꯏ 이닝ꯊꯧ. ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯁꯤꯕꯨ ꯍꯤꯛꯇꯣꯛꯂꯤ. ꯅꯠꯇꯦ, ꯃꯍꯥꯛꯅ ꯍꯤꯛꯇꯣꯛꯂꯤꯕ ꯑꯁꯦ ꯏꯃꯨꯡ ꯃꯅꯨꯡ ꯈꯥꯏꯗꯣꯛꯅꯕ ꯑꯗꯨꯇꯕꯨꯅꯤ. 이닝ꯊꯧꯒꯤ ꯌꯥꯊꯪꯕꯨꯗꯤ ꯅꯠꯇꯦ. ꯌꯥꯔꯦ, ꯄꯨꯝꯅꯃꯛ ꯂꯦꯞꯂꯣ. ꯂꯥꯛꯄ. ꯇꯥꯛꯄꯤꯌꯨ 이닝ꯊꯧ. ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯨꯟꯅ ꯂꯩꯔꯕꯁꯨ ꯅꯪꯒꯤ ꯅꯃꯤꯡꯅ ꯈꯨꯜꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯟꯕꯗꯤ ꯂꯦꯞꯄ ꯂꯩꯔꯣꯏ. 이닝ꯊꯧ, ꯅꯅꯥꯏꯅ ꯀꯩꯗꯧꯅꯨꯡꯗ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡ ꯑꯃꯠꯇ ꯊꯣꯛꯍꯟꯅꯤꯡꯈꯤꯕ ꯂꯩꯖꯗꯦ. ꯃꯗꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯅꯅꯥꯏ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯗꯤ ꯈꯣꯡꯎꯞ ꯂꯩꯀꯣꯜꯒꯤꯗꯃꯛꯇꯅꯤ. ꯑꯗꯨꯗꯤ ꯃꯗꯨ ꯊꯕꯛ ꯑꯣꯏꯅ ꯁꯥꯈꯤ ꯑꯣꯏꯅ ꯎꯠꯂꯣ ꯑꯩꯒꯤ ꯏꯃꯥꯡ ꯑꯁꯤꯗ. ꯀꯔꯝꯅ 이닝ꯊꯧ? ꯅꯍꯥꯛꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯈꯨꯗꯛ ꯑꯁꯤꯗ ꯊꯥꯗꯣꯛꯀꯗꯕꯅꯤ. ꯅꯅꯥꯏꯅ ꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯂꯩꯕꯥꯛ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯒꯅꯤ ꯍꯥꯏꯔꯕꯗꯤ 이닝ꯊꯧ? ꯀꯩꯗꯧꯅꯨꯡꯗ ꯏꯪ ꯆꯤꯛꯄ ꯄꯨꯔꯛꯂꯣꯏ. 이닝ꯊꯧꯅ ꯇꯥꯛꯄꯤꯅꯤꯡꯂꯤꯕ ꯅꯅꯥꯏꯕꯨ ꯚꯥꯞ ꯇꯥꯍꯟꯕꯤꯌꯨ. ꯈꯣꯃꯨꯛ ꯂꯩꯀꯣꯜ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯑꯃꯈꯛꯇꯅ ꯂꯨꯆꯤꯡꯏ ꯍꯥꯏꯕꯗꯣ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯁꯤꯅ ꯅꯤꯡꯁꯤꯡꯕ ꯗꯔꯀꯥꯔ ꯑꯣꯏ. ꯂꯥꯛꯄ. ꯇꯥꯛꯄꯤꯌꯨ 이닝ꯊꯧ. ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯊꯥꯒꯠꯅꯔꯤꯕ ꯑꯁꯦ ꯅꯪꯕꯨꯅꯤ ꯍꯥꯏꯔꯕꯁꯨ ꯌꯥꯏ. 이닝ꯊꯧ, ꯂꯩꯕꯥꯛ ꯑꯁꯤ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯑꯁꯤꯒꯤꯅꯤ. ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯤ. 이닝ꯊꯧ, ꯃꯈꯣꯏꯅ ꯑꯁꯥ ꯑꯃꯒꯤ ꯃꯇꯨꯡ ꯏꯜꯂꯤꯕꯅꯤ. ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯥꯛꯂꯤ. ꯍꯣꯏ 이닝ꯊꯧ. ꯅꯍꯥꯛꯅ ꯃꯅꯤꯃꯨꯛꯇ ꯁꯅꯥ ꯂꯨꯄꯥ ꯂꯧ ꯍꯥꯏꯕ ꯌꯥꯈꯤꯗꯦ. ꯍꯣꯏ 이닝ꯊꯧ. ꯅꯪꯉꯣꯟꯗ ꯄꯤꯕ ꯂꯝ ꯃꯆꯦꯠ ꯑꯃꯠꯇ ꯅꯍꯥꯛꯅ ꯂꯧꯁꯤꯟꯈꯤꯗꯦ. ꯍꯣꯏ 이닝ꯊꯧ. ꯅꯍꯥꯛꯀꯤ ꯅꯨꯄꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯈꯥꯏꯗꯣꯛꯄ ꯁꯤꯟꯊꯥꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯔꯕ ꯊꯧꯒꯜ ꯑꯃꯕꯨ ꯄꯥꯡꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯌꯥꯈꯤꯗꯦ. ꯑꯗꯨꯒ ꯅꯪꯒꯤ ꯅꯁꯥꯅ ꯑꯀꯤꯕ ꯂꯩꯇꯅ ꯅꯈꯣꯏ ꯑꯅꯤꯒꯤꯗꯃꯛ ꯂꯦꯞꯄꯤ. ꯂꯥꯛꯄ. ꯇꯥꯛꯄꯤꯌꯨ 이닝ꯊꯧ. ꯂꯥꯛꯄ. ꯑꯩꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯇꯥꯔꯣ. ꯐꯒꯅꯤ 이닝ꯊꯧ. ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯅꯪꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯊꯧꯕꯨꯔꯣꯏ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯔꯣꯏ. ꯂꯥꯛꯄ. ꯅꯪ
ꯅꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨꯗ ꯉꯁꯤꯃꯛ ꯍꯟꯈꯤꯒꯗꯕꯅꯤ. 이닝타오의 야탕니 ꯅꯍꯥꯛꯀꯤ ꯁꯥꯐꯨ ꯑꯁꯤꯅ ꯗꯔꯕꯥꯔ ꯑꯁꯤꯗ ꯀꯌꯥꯗ ꯀꯟꯅ ꯁꯤꯁꯤꯜꯂꯛꯂꯤꯕꯅꯣ? ꯂꯥꯛꯄ. ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯑꯁꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯌꯨꯝꯕꯤ ꯑꯃꯈꯛ 어이나 ꯂꯩꯕ ꯗꯔꯀꯥꯔ ꯑꯣꯏ. 나나의 뿌나막 와칼 따제 이닝타오 ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯂꯩꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯣ ꯅꯤꯡꯊꯧ ꯑꯣꯏꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ. ꯊꯥꯒꯠꯆꯔꯤ ꯏꯅꯤꯡꯊꯧꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ. ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯥꯊꯪ ꯑꯁꯤꯗꯤ ꯑꯔꯣꯏꯕꯅꯤ. ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯑꯃꯠꯇ ꯂꯩꯖꯗꯦ ꯏꯅꯤꯡꯊꯧ. 이닝타오ꯕꯨ ꯊꯃꯣꯏꯗ ꯆꯦꯠꯅ ꯂꯥꯠꯆꯗꯨꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕꯗꯨꯗꯕꯨꯅꯤ ꯅꯅꯥꯏ ꯑꯩꯅ ꯄꯦꯟꯖꯕ. ꯂꯥꯛꯄ. ꯅꯍꯥꯛ ꯌꯨꯝꯗ ꯍꯟꯈꯤꯕ ꯌꯥꯔꯅꯤ. ꯐꯒꯅꯤ ꯏꯅꯤꯡꯊꯧ. ꯈꯨꯃꯨꯛ ꯂꯩꯀꯣꯜ ꯆꯥꯎꯈꯠꯄꯗ ꯑꯣꯏꯔꯁꯅꯨ. ꯆꯥꯎꯈꯠꯄꯗ ꯑꯣꯏꯔꯁꯅꯨ. ꯄꯨꯄꯨ ꯍꯥꯎꯅꯦ. ꯀꯅꯥꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯣ ꯄꯨꯄꯨ? ꯅꯤꯡꯊꯧꯗꯤ ꯃꯍꯥꯛꯀꯤ ꯁꯅꯥꯒꯤ ꯐꯝꯕꯥꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯍꯧꯔꯦ. ꯑꯗꯨꯗꯤ ꯅꯤꯡꯊꯧꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯍꯥꯏꯔꯤꯕ꯭ꯔꯥ? ꯃꯍꯥꯛꯅ ꯂꯩꯄꯥꯛ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯤ. ꯑꯗꯨꯒ ꯂꯥꯛꯄꯗꯤ ꯄꯨꯄꯨ? ꯂꯥꯛꯄ. ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯕꯨ ꯃꯥꯡꯍꯟꯗꯅ ꯊꯝꯈꯤ. ꯑꯗꯨꯒ ꯏꯖꯦꯜꯊꯣꯏꯕꯤꯅ ꯀꯩꯗꯧꯈ꯭ꯔꯕ? ꯃꯍꯥꯛꯅ ꯃꯩꯇꯩꯒꯤ ꯑꯔꯤꯕ ꯐꯤ ꯁꯥꯕꯒꯤ ꯃꯍꯩ ꯑꯗꯣ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ. ꯑꯗꯨꯒ ꯂꯥꯏꯀꯣꯛꯄꯗꯤ ꯀꯩꯗꯧꯔꯦ ꯄꯨꯄꯨ? ꯃꯍꯥꯛ ꯑꯗꯣ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯝꯗꯝ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯕ ꯉꯝꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯈ꯭ꯔꯦ. ꯑꯗꯨꯗꯤ ꯄꯨꯄꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯁꯤ ꯀꯅꯥꯕꯨ ꯑꯣꯏꯒꯅꯤ? ꯅꯤꯡꯊꯧ ꯅꯠꯇꯦ. ꯂꯥꯛꯄꯁꯨ ꯅꯠꯇꯦ. ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯗꯤ ꯃꯈꯣꯏꯅ ꯇꯝꯈꯤꯕ ꯈꯪꯈꯤꯕ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨꯕꯨꯅꯤ. ꯀꯔꯝꯕ ꯑꯁꯦꯡꯕꯁꯤꯡꯕꯨꯅꯣ ꯄꯨꯄꯨ? ꯂꯩꯄꯥꯛ ꯑꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯥꯏꯕꯁꯦ ꯅꯤꯡꯊꯧꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯕ ꯃꯇꯝꯗ ꯑꯃꯗꯤ ꯂꯩꯄꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯕ ꯃꯇꯝꯗꯇ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯒꯗ꯭ꯔꯥ ꯄꯨꯄꯨ? ꯀꯪꯂꯩꯄꯥꯛꯀꯤ ꯆꯤꯡ ꯑꯁꯤ ꯂꯩꯔꯤꯕ ꯃꯈꯩ ꯀꯅꯥꯒꯨꯝꯕꯅ ꯋꯥꯔꯤ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯤꯗꯨꯅ ꯂꯩꯒꯅꯤ.